Kangpopi district manung chanba cycle ngana megi tang ahunga mari lenana palan thorum bangthokpada gun salute pibagi video footage social media da viral oirapatagi Manipur police na FIR case ama lakhokre thorum bangthokliba mafum adugi local leader amadi khulladugi ahal singh police na saman thakre hari police ki report amagi matung ina district administration piba ayabagi niyom gi wangmada gun salute pikhiba dugi makha tarakpada mafum kayada police na miyoi sing adubu fanaba thiba humbagi thabak chathaki hairi maduda single barrel rifle manga amadi camouflage uniform sing fagat pangam ki hairi police ki report aduna makha taraduna senari ba miyoi sing fanaba makha tana letana thiba humbagi thabak chathakini amadi ngarang gi thorom adugi organizers singsu logi matung ina thabak lokhakani haina makha taki Manipur thoklibi irang ngarang megi tang ahum chahi ani chapchana phabanamita Manipur khangnatana India ki konung Delhi dasu Delhi Maite Coordinating Committee Manipur Students Association Delhi Manipur Innovative Youth Organization Delhi amadi United Kaksing Students na sinduna Delhi ki Jantar Mantar da pendabuk phongdokpa amadi wakat khongjang chingsinki pendab phongdokpa amadi wakat khongjang aduda wangang loi oina Lok Sabha ki MP Amamsa Bimol Akoizam Imphal Times ki editor Khumuksam Rinku classical Manipuri and Odissi dancer Sharon Lowen, Senior Journalist and Convener DMCC, Dr. Seram Roses, Masat ki President, Yaikhom Gun Chenbana Chingmana Saruk Yaki. Center Government na Manipur bu Kangluk Furuk ki khenna ba miyeng da tokhaina ba siliba thong lekudabani Kangluk Furuk naidana relief camp ta leriba Manipur ki yelong mi khudimakpo masa masa ki yumda hanjinaba honagadabani haiba pandamda wangangloi singna wafum kaya thamki khongjang adu da makata na cross border terrorism suspension of operation shu gi matang da su wangangloi singna wafum kaya thamnaki haina cherol da palli Manipur Pumada April 15 single use plastic yonba amadi sizinaba athingba thamkhraba matung Directorate of Environment and Climate Change Manipur Pollution Control Board amadi Kangleipak Women Multipurpose Cooperative Society Limited na punna ngasi Khurai Lamlong Kaithal gi akoibada single use plastic sizinaba thingnaba awareness campaign drive sa thakre stockists amadi distributor singdagi hogduna single use plastic thingnaba Fagatuna fine Thian bagi makataba drive sa thariba sida saruk yakiba Directorate of Environment and Climate Change ki Program Officer Dr. MS Khana plastic sizinabana akoi bagi fibam da pirakliba saitheng gi matang da wafam kaya thamki amadi Imphal East ki Adaksya Khetri Tamagi makai dagi su drive asida saruk yaraduna single use plastic thingnaba khongthang da miyam saruk yabinaba wafam kaya thamki कोई की सिंगल यूज प्लास्टिक की यूजेस से अदुम मार्केट अदुम मखाताना अदुम चथदुना लैबा से हौखिबा मार्च की तांग कुन माथोइदा 2025 की मार्च कुन माथोइदा चीफ सेक्रेटरी ने प्रेसाइड तौरगा डिसीजन लौखिबगी मतुंग इन मणिपुर की एनफोर्समेंट ड्राइव मसे सिंगल यूज प्लास्टिक से लेबननबगी ड्राइव चथबा हौखि अकॉर्डिंगली अखोगी वैली डिस्ट्रिक्ट अयामबदा अखोय कवर तौखरे मसिदा अखोय मणिपुर पोल्यूशन कंट्रोल बोर्ड अमदी अखोय डायरेक्टर ऑफ एनवायरनमेंट एंड क्लाइमेट चेंज गा लोइनना मरुब मार्केट सिंग एनवायरनमेंट कॉम्पेंसेशन लेवाई तौब अदुम क्या चथकी अदुगी मखा चथरपोइना अखोइना मार्केट सिंग मक्सू मसिगी ड्राइव असी चथरगा हारिबा मार्केट ड्राइव चथबसिदा मसे अल्टरनेट टू सिंगल यूज प्लास्टिक असी अखोइना कांगलेपाक मल्टीपर्पज कोऑपरेटिव सोसाइटी लिमिटेड अखोइगी MSLM की मखादा लैबा मोइगी मखादा लैबा सेल्फ हेल्प ग्रुप सिंग टाई अप तौरगा हारिबा अखोइ पेपर बैग अमदी सिजिनदन लैरबा फी सिंग असिदगी अखोइना रीयूज अमगा हन तौहलगा पोचैबा लैबा लापा खोटपा मयाम सिंग सिदा अखोइना अवेयरनेस ओइना एज वेल एज ड्राइव ओइना प्लास्टिक न पुरगा लापा खाओ सिंग अदो अखोइना फीना ओंथोक पिरगा मयाम द अवेयरनेस ड्राइव असी मखा अदुम अखोइ चथरपनी
Director of Environment and Climate Change, Manipur Pollution Control Board, aduga aikoigi Kanglaipak Women's Multipurpose Cooperative Society Limited na hauji malem gi oina inga sagi khalsi am sathi na kairak pas na maram oira kan sida malem sta leiba mipung kuding makse aikoi yamna nung ai ai paba aduga yam santi leiba aduga aikoi zero carbon emission se 2050 bawgi manung da aikoi suksoi soi da malem stage le da aikoi lakpa ngamna na bagi damakta koi single use plastic se masi ahan bagi oina aikoi Manipur da ban tawna na ba na konarak pasi masi ahan khongtang natte masi aikoi yamna ngalingai matam dagi aikoi gi Manipur da natana India gi mafam kuding makta su masi khongtang je ko chathadno lai masi khongtang se mai pak na bagi damakta directorate na amadi Manipur Pollution Control Board na handak ki mai pak ta baya de haidana grassroots ta leiriba self help group mayam sing se masi bu Manipur State Rural Livelihood Mission gi makha da mobilize torok ko se masi na aikoi chungchoi choi dana koi mai pak ka di haibagi dum budget pathaja badulai aduna Manipur praja miyam na su koi gi health yam hazard oigadaba aduga environment yam sathi na so oliba sigumba koi single use plastic sina base masi aikoi tingbang ngamdana ba isa isa gi achauba diet da aikoi punna lowina si haidana ngasi gi campaign si gi part amoida imyam da appeal tawjari Manipur Police na Churachandpur District ki miyoi amatagi lupa crore nifuganipan dasmik tare lom oigadaba brown sugar fare hari faraba miyoi adudi Thianmon Shyam Samte chahi kuntraga nithoi Churachandpur gi Gangpi Mwal village tagi ni hari police ki pauna hai miyoi asidagi international market price ta lupa crore nifugunipan dasmik tare ki brown sugar kilo manga henba adu fagat pangam khibani hari fagalaba brown sugar adu soap case chamri gatara gani pan thokna sadoktuna haplaga purakhibani fagalaba miyoi asiga loinana 4 wheeler gari ama amadi mobile phone amasu fagat pangam ki haina paw sina makhatari